manipur da haiba jare khogi maroina black law ni hainariba khoi armed forces special power act 1958 se masina khogi praja singda sokhaliba khogi mayam sigi kham ngamtana haiba jare haukiba 2004 gi 15 august da khogi somna kanda india na ningkha tambagi celebration pangtoi kanda khogi Vishnupur Bazar da haiba jare khogi athoba pabam chitaranjan mangang se khogi masana masase mai thazara kana human torso kan marks laikidabani black law sigi mayok ta have tare laikidabani hiram sigamari lenana khoi ngarang se khogi mark laikidabagi have tare kutma thoishuba student martyrdom thoram pangtokri hariba pangtokiba thoram sida khogi tongan intellectual leaders sings na khoi phungdoki wa phumda khogi lairiba khoi chitaranjan na khogi mathwai thakriba se khogi armed forces special power act mayok tane dubu ngase fawda manipur da mapung fana khoi afspa 1950 as lokthokpadi laitri kamai thamining oza 1958 ki sigi am darkonian oiba x se masigi matangda akoi masi matangda akoi ichinau mayam ama jail changdana ade tongan ba case pan bana khotana mayam tawre adu magi hatakta thawai na thakraba mi mayam am sulei ko ade akoi gi magi mamingda 1958 ki x gi marumda mangan graba mi haitare thiba phangidraba even akoi gi sigi district hospital sida saringai manungda akoi saru ke ama phangdana mi tren nipan mapan gi saru phangdana madugumba mayam ama sulei ko aduna madugi leiba mayam se akoina kariyena tawge ha ganda masi akoina protest fanam tawraga su akoi gi masigi darkonian oiba x se lawtho yadaba se masi akoi gi politician mayam na mana politically moina fight tawgadamne se akoi praja na agitation tawraga akoi manipur to praja na agitation tawba tawraga na ko na politician mayam na mana lobne ba aduga ko na loira ka na mi mayam chai sadana dukan mayam thuga na mai dhana tayar mai dhana government property ga loira ka nda moi mathau do moi tawngam dramne na tumi na pham la ga yengo akoi di praja mayam tawise akoi na haina badam ta yadre ara chala wari charobne ba no ya na ite toro akoi chalage aduga hainaruge no akoi agitation ne manipur se swain taw lai tare akoi lenga ko ngamdre adu tare pr la ni adu tawne ada tawne haira ga moi na ko na chala lenga ko ne ko adu sigi pochi politically to godo pone government gi leiba political party me amsina aswa je thamgari na taga thamoy ha bisi gi akoi gi cid gi assessment assam rifle gi leiba intelligence gi assessment army gi assessment si me amse chamana na charan bam change ko akoi manipur da je handagi manipur crisis ina akoi da tambiri para se kai no ga na akoi government gi Manipur state government gi leiba CID SIB adigi CBI adigi even NIA then atai leiba security agency sing se security agency sing gi makoi gi kano se kahani akoi gi moi oiba kano se akoi gi paring naina moi mayam je intelligence report se chamana na chatte ha bisne Indian army na manga kani asai falgis chief na manga kani amana amabo man deba aduna manipur lengak sida sigumba yamna unfair oiba mong da toan ba message sali gai di aspa gumba xd loktokoda bai chuma pa oiba aduna matam gi lenga na matam gi leiba administration na makoina yengjagadabne maseko moina yengakanda akoi intelligence report se chamana chahanba peace process se chamana lehenba chinga valley ga law chamana lehenba adagi ngasai gi soida bomb thamamega kholega aduga da tawrise home pai ba home department jina matam gi dg na moi gi local level leba intelligence na moi gi information source me am duna chumna tawrkan na sum ex lokthok pangam gadam leba ala india government gi waklon amaga le modo male maramdi akoi gi hojik leiriba akoi manipur do hojik leiba crisis me am se akoi gi crisis madi demand me am se community se aman na moi suma kokra de ngawng ngare ado makok se moina mako ngawe aidana sumba ek ama namfu da thamjala kanda even united nation na bauda comment kya rak pi khraba adugum ek ama thamjala ga moina manipur lenga kane hare ga di madugi ngasai gi revolt to gi mong natraga agitate to gi mong je hene sum kankhala kane ai tare aduna pebam chitranjan hoina ji iyam hai tare ne ko hoi maru bai se iyam bai se pebam chitranjan gi amadi che manorama gi adi apun lup ki sacrifice manipur da kai dongwai da lemna mangwai ha bje mase mai sumai tamjage